Hai miyam ngasi jwa video anova pura lakchare miyam ge mafamda miyam ahamba matada koi video sing dina da koi miyam bu khulumjari miyam ado ai video ama miyam mafamda usarake bako aduga ngasi ayuk kuki khutlai paiba singna jiribam gi ningthem khunong maitai khulda changlaklaga maitai ama hatamle khut thoknabada kuki ahum sire asok upan kaya kuki singi maikaida nangkhre hairi thaudok asagi matangda pressna phangba paw amagi matung ina thaudok aduda laikhidraba miyoi adugi maming Yurembam Kulendra Kawi, Mark Zahi Humpuhum de Surabamioni, Mark Ziribam District in Tim Kuno de Gini Hairi, Nasa Yupung Manga, Taramday Adwaida, Mark Masagi Pamung the Hip to the Lading the cookies in the Mayum the Sanglaklaga, Mahapu Makuk the Nomena Kaplaga Hatkibani. mayam hojiki video se mayam puna jeng minare ko ado akoi ta sikna harabada akoi gi phana aina thabak phattabat phana thabak tawsinu koi gi tumba chabada koi gi police na degi ama mana phaba la aga su koi tumingai matam adegi chari ngai matam da koi gi pharga puna debo ko magi hat patokro koi gi pharga kai dong da puna deba adu mi tomuga adu nungai tumaga leba matamda changchalga hatpa ngamiba thamoi moise karama thamoi no ai gyala matade yamna khoi sathiba khoi gi jiba makhalam neba jiba makhalam ne khoi gi yamna sathiba jiba makhalam neba moise thamoi je karama thamoi hoi thamoi di paloi moise khoi gi nungsiba mibu nungsiba thamoi di paloi habi kari no haba matamda taseng no moise khoi gi mi hat pa lak bo ro de gi moina hojik lai se khoi gi wakhan se lai ta na moi makok se wakhan lai ta na lai se kai jong de lai te ha be gi madam gi moi di 24 hour nisa da lai churo lai ba nisa ja ra ka dum lai ba ku tu na apha ba phata ba kamana khan ba ngam doi no ado moi di nisa ja ga lai ra ba ne ba nisa ja ga lai ba ni na khoi gi nungai ta ba mi amada kai kuma thaba ma tabo ma tamna nungai ta ba ha wa khan ju mo je pokko ngam de adagi aphaw wa khan ju khan ba ngam de khoi gi saing nga hing khoi jo khoi gi chana ba do adu mo gi stani ba mo na taw che do na kai dong dong mo na minung si lai ba di ka chung kai dong dan minung si lai ra ai do na khoi hoji khoi yam section ba ma thau ta re ko khoi yam section ba ma thau ta re do na isilong sing khoi yam section bi yo yamna section lai minara se hausi se do natraga di koi gi hinsa bai khutta koi gi nomo gi koi gi kano to gi phibam da tara ani do na koi se jam section ma thau tare section moina ama halaga su akoi na di ahum di haledana akoi rom na di ahum di haledana adu kalak pelabani habadi hingminnasi samana na hingminnasi ijategi adegi magi na mana khoi maitai ni mana jati amani habase khana gumse ba khoi amatane ba sangana ye ba ko aduna nungsi chana na leminasi haba ya ragadi khoi gi kari hajuna sanabi yaw da ba degi taibang pan gi khoi mioi ba gi saja chatpa ngam da ba saga pakhang mana ra saga chamana ra bani ko no se noi kan saga mana riba sikari no ishona pithora pura di ko khoi chamana na khoi pirakpane chamana na pirakpane adu noi gi tawjaru ba noi gi phan gi matuni na khoi gi lan buaro dagi hodik tawri se noi na lakko matam da ne normal da sada muk lakti normal da mi hat pa kai dong da ngamoy ba khanga ba noi na hodik mi hali ba noi na tawri ba khoi khohat to khohat su lei ko dagi noi na hali ba khohat to mi hali ba noi na tawri ba nature me am noi na hodik si tawri ba nature me am da noi normal da sada la ga mi smana tawi ha ba dagi dong da highway di na sada ni sana full loina sa sala la ga ni sagi me ai na tawre ba thabak ang tane ba sigi thabak se hingmin na se tai ba mioi boina ko ga di khoi gi nungsi jana na lemin na se pulab amana amagi mating panara ga ai jati tonga mare ai na duni ai adani ka sulai na gum se si da
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯔꯤꯕꯁꯤꯡꯁꯦ ꯍꯌꯦꯡ ꯁꯤꯕꯗ ꯑꯃꯠꯇ ꯄꯨꯔꯒ ꯆꯠꯂꯣꯏꯗꯕꯅꯦ ꯑꯃꯠꯇ ꯄꯨꯔꯒ ꯆꯠꯂꯣꯏꯗꯕꯅꯦ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯀꯣꯏꯔꯦꯡꯒꯤ ꯌꯨꯝꯃꯛꯇꯗꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯑꯃ ꯃꯐꯝꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯐꯝ ꯐꯝꯕ ꯂꯥꯛꯄ ꯀꯦ ꯔꯥꯕꯩ ꯆꯍꯤ 60 ꯀꯧꯕ ꯃꯣꯏꯔꯥꯡ ꯐꯤꯋꯥꯡꯃ ꯍꯥꯏꯅ ꯐꯤꯋꯥꯡꯕꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯍꯥꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ State Force yauna laiba Central Force yauna laiba tanging check tawbiyo tawi semission loina mang laire adiki yokhileba si yokhile kai na manga dc ga kyarang mai campus ta su phamaga longmi kyana su miyang prasana su complaint to se mo da haji ko kari tawbi de si bo chicken thong kari tawbi de kauna magan bigi yon da haji lai ni bigam je haji kari da ta bo re di mi ke ano si ka do se bazar de kitang la dok pa de gi ngasi si kitang se bo yimi ama koi me am manu na chat kar basu bazar tar mo di mi ke ano si ka do se adu ire batar ka di rena chasala sina sing da chalaga ngasi bo ra kaim to do se praja na ngasi bo ra pen de he basi di adu ma sa khang ra ba atri chasala sina sing da chalaga ngasi bo ra kaim to do se praja na ngasi bo ra pen de he basi di adu ma sa khang ra ba atri ꯃꯌꯥꯝ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯈꯣꯏꯁꯥꯎꯅꯔꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯆꯨꯝꯕꯗꯤ ꯆꯨꯝꯃꯦ ꯑꯔꯥꯟꯕꯗꯤ ꯂꯥꯜꯂꯦ ꯆꯨꯝꯃꯗꯤ ꯆꯨꯝꯃꯦ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯇꯁꯦꯡꯅ ꯀꯣ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯀꯩꯗꯧꯕꯒꯤꯁꯨ ꯈꯣꯏꯁꯥꯎꯅꯔꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯕꯒꯤꯁꯨ ꯈꯣꯏꯁꯥꯎꯅꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯑꯒꯦ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯛꯏꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯑꯒꯦ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯐꯝ ꯐꯝꯕ ꯂꯥꯛꯄ ꯀꯩꯁꯨ ꯃꯔꯥꯟ ꯂꯩꯖꯗꯕꯗꯣ ꯂꯃꯈꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯌꯦꯡꯉꯣꯕ ꯁꯤꯗ ꯀꯅꯥꯅꯣ ꯈꯣꯏꯁꯥꯎꯅꯔꯣꯏꯗꯕ ꯃꯤꯁꯦ ꯀꯅꯥꯅꯣꯕ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯅꯣ ꯂꯩꯇꯥꯅ ꯐꯝꯃꯒ ꯂꯩꯗꯣꯏꯁꯦ ꯀꯅꯥꯅꯣ ꯈꯣꯏꯁꯥꯎꯅꯔꯣꯏꯗꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯗ ꯇꯁꯦꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝꯅ ꯄꯦꯟꯗꯦ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯊꯧꯗꯣꯛꯁꯤꯡꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦꯕ ꯄꯦꯟꯗ꯭ꯔꯒꯁꯨ ꯀꯔꯤ ꯇꯧꯅꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯦꯝꯕꯤꯗꯕ ꯃꯤꯅ ꯁꯦꯝꯕꯤꯗ꯭ꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣꯕ ꯄꯦꯟꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯑꯃꯠꯇ ꯃꯔꯥ ꯂꯩꯇꯕ ꯀꯩꯁꯨ ꯑꯃꯠꯇ ꯃꯔꯥ ꯂꯩꯇꯕ ꯀꯔꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯐꯝꯒꯤ ꯄꯣꯠ ꯆꯩ ꯁꯦꯝꯃꯤꯉꯒ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯇꯧꯔꯤꯕ ꯎꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯑꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒ ꯂꯩꯕ ꯐꯤꯕꯝꯗꯣ ꯌꯦꯡꯉꯣꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯑꯗꯣ ꯀꯩꯗꯧꯕꯤꯔꯤꯒꯦ ꯁꯤꯅꯤꯗ ꯍꯧꯖꯤꯛꯁꯦ ꯆꯍꯤ 2 ꯐꯥꯗ꯭ꯔꯨꯕ ꯂꯥꯟꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯟꯕꯤꯗ꯭ꯔꯤꯁꯦ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯗꯧꯕꯤꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯐꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯉꯝ ꯑꯊꯧꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗ ꯂꯣꯏꯁꯤꯟꯕꯤꯔꯣꯅ ꯍꯥꯏꯕ ꯇꯥꯕꯅꯦꯕ ꯇꯁꯦꯡꯒꯤꯁꯨ ꯀꯩꯗꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯥꯎꯅꯔꯣꯏꯗꯣꯏꯅꯣ ꯃꯤꯗꯣ ꯂꯩꯇ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯐꯝꯗꯣ ꯍꯣꯏ ꯃꯤꯗꯣ ꯌꯥꯝꯃꯝꯗꯕꯒꯤ ꯃꯤꯗꯣ ꯑꯩꯈꯣꯏ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯒꯁꯨ ꯁꯣꯛꯄꯗꯤ ꯌꯥꯝꯅ ꯁꯣꯛꯇ꯭ꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯉꯁꯥꯏ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯗꯣ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯇꯥꯔꯕ ꯑꯣꯏꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯇꯥꯕ ꯑꯣꯏꯔꯝꯃꯣ ꯀꯔꯤꯅꯣ ꯇꯧꯒꯗꯧꯕꯗꯣ ꯍꯥꯏꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯇꯥꯔꯝꯃꯒꯗꯤ ꯃꯤ ꯀꯌꯥꯝꯅꯣ ꯂꯩꯔꯣꯏꯗꯣꯏꯁꯦ ꯃꯤ ꯀꯌꯥꯝꯒꯤ ꯄꯨꯟꯁꯤꯅꯣ ꯑꯩꯈꯣꯏ ꯂꯃꯈꯥꯡꯗ ꯃꯥꯡꯗꯣꯏꯁꯤ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦꯀꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯣꯟꯕꯁꯦ ꯁꯤꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯖꯗꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯇꯁꯦꯡꯅ ꯂꯩꯖꯗꯦ ꯑꯗꯨꯒ ꯎꯕ ꯃꯇꯝꯗꯗꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯑꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯑꯣꯏꯔꯝꯃꯣ ꯃꯤ ꯀꯌꯥꯝꯒꯤ ꯄꯨꯟꯁꯤꯅꯣ ꯂꯃꯈꯥꯡꯗ ꯃꯥꯡꯗꯣꯏꯗꯣꯏꯕꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯑꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯑꯦꯕꯀꯣ ꯊꯃꯣꯏ ꯁꯣꯛꯄꯗꯨꯅꯅꯤ ꯁꯣꯛꯇꯕꯁꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯍꯧꯖꯤꯛ ꯁꯣꯏꯗꯕ ꯃꯤ ꯀꯅꯥꯅꯣ ꯂꯩꯗꯣꯏꯁꯨ
ꯀꯅꯥꯒꯤ ꯃꯤꯅꯣ ꯊꯃꯣꯏ ꯁꯣꯛꯑꯣꯏꯗꯕ ꯃꯤ ꯂꯩꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯅꯤ ꯁꯥꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯕꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯕꯨ ꯉꯥꯛꯄꯤꯅꯤ ꯁꯦꯝꯕꯤꯅꯤꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯖꯗꯦ ꯑꯗꯒꯤ ꯇꯁꯦꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯦ ꯉꯥꯛꯄꯤꯅꯤꯅ ꯊꯣꯛꯄꯤꯔꯛꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯉꯥꯛꯄꯤꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯉꯥꯛꯄꯤꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤꯅ ꯊꯣꯛꯄꯤꯔꯛꯑꯕꯅꯤꯅ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯂꯦꯝꯍꯟꯕꯤꯔꯣ ꯑꯃꯨꯛꯇꯗꯤ ꯁꯥꯟꯇꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯁꯦ ꯇꯥꯗꯅ ꯁꯥꯟꯇꯤ ꯂꯩꯅ ꯑꯃꯨꯛꯇ ꯂꯩꯃꯤꯟꯅꯔꯁꯦ ꯑꯃꯨꯛꯇ ꯄ꯭ꯂꯤꯖ ꯑꯃꯒꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯕ ꯍꯥꯏꯕꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯑꯦ ꯃꯌꯥꯝ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦ ꯇꯁꯦꯡꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯣꯔꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ